Churachandpur की Zomi Council की Meehutsing na Chief Minister ga Unarechahi Chahi ahum ki Matungda Imphal da AMUK HANNA LAKPA FANGLE HAINA NUNGAIBA FONGDOKHRE May ahum lisingani kunhumdoidagi hawrakiba manipur ki tamchiraba lana sigi hawrakfam oiriba Churachandpur da base chauba Zomi ki tongan ba luf ahum ki Meehutsing na ngasi Chief Minister Chan ga unaraba chahi ahum ki matungda AMUK HANNA Imphal da LAKPA FANGLE haiduna nungaiba fongdoklamle hairi Chief Minister की Secretary की थादरक चेरोल हाई यूनाइटेड जो ऑर्गेनाइजेशन जोमी चीफ एसोसिएशन जोमी काउंसिल की Meehutsing बाबूपुरादा लेबा Chief Minister की Secretary लाकपदा वाई खेमचाना तराम उखरे Meehutsing असे का पांगथोकिबा मिफमदा मखोइना मणिपुर गा मरी लेना तोंगान बा इश्यूसिंग पुखलकी बगा लोइना लेंगाकना इंग तप्पा महुसागी फिबम हंजिलकना बा होनबदा मखोइनसु मतेंग पांगनी हाइबगी थाजब पिरमले हाइरी Mifamadu Meehutsing na amagagi marakta thazaba hegathanaba thabak lokhanaba hawdoklambaga loinana Churachandpur da multi-utility hall ama sabinaba haijarumki hairi. Makhoi khongchat asi ahanbo oina luf ahumna punna Churachandpur dagi Imphal da Chief Minister unanaba lakibani. Fibam masina law and order gi fibam fagalakle haibadu utpaga loinana tongan ba forupsingi marakta free movement gi khongchat hanjilakle haibadu takle hairi. Meehutsing की मरक्ता लैखिद्रबा MLA बुंगजागन वाल्टे की मचानुपा जोसेफ बाल्टेसु यावरक्तुना मखोइना स्टेट असिदा इंगतपा अमसुंग चौखटपा हंजिलकनबा मियेंग थमली हाइनसु फोंगदोकलमकी हाइरी Meehutsing की मनुंगदा जोमी चीफ एसोसिएशन के वाइस प्रेसिडेंट पी गुइटे यूनाइटेड जो ऑर्गेनाइजेशन की लियांखनकुप जो अमसुंग ऑर्गेनाइजेशन असिगी यावना जोमी काउंसिल की Meehutsing सरुयाखी Chief Minister nasu miyoi tara marigi khutpu asida lenga ki maikaidagi athuba matamda ingtappa amasung nungsi chanaba hanjilaknaba hotnari haibagi thazaba fongdokhi hairi